ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯂꯤꯁꯅꯔ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯍꯥꯞꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯞꯄꯤꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ JUJU꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯦꯛꯆꯔ ꯍꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯖꯣꯏꯔꯥꯖꯅ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀ꯭ꯂꯤꯅꯤꯀꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯕ ꯑꯗꯨ ꯄꯥꯔꯤ ꯅꯆꯨꯡꯅ ꯇꯥꯗꯦ꯫ ꯃꯥꯒꯤ ꯗꯦꯛꯁꯇ ꯊꯝꯂꯤꯕ ꯅꯣꯠꯕꯨꯛꯇꯁꯨ ꯏꯍꯥꯡ ꯍꯥꯡꯂꯤ꯫ ꯅꯣꯠꯕꯨꯛ ꯑꯝꯇ ꯁꯤꯟꯗꯦ꯫ ꯑꯃꯨꯛ ꯇꯨꯃꯤꯟ ꯃꯥꯒꯤ ꯁꯥꯏꯂꯦꯟ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯟꯗꯛꯇꯤ ꯃꯥꯅ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ WhatsAppꯇ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯁꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯑꯣꯏꯔꯞꯅ ꯐꯣꯟ ꯅꯝꯗꯨꯅ WhatsAppꯇ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗ ꯀꯤꯁꯟ ꯍꯥꯏꯅ ꯁꯦꯞ ꯇꯧꯕ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯃꯦꯁꯦꯖ ꯑꯗꯨꯗ: "ꯍꯣꯔꯦꯜ ꯊꯦꯡꯅꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ?" ꯄꯥꯔꯤ ꯑꯁꯨꯝꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯈꯤ: "ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯅꯤ, ꯑꯩ ꯑꯦꯁꯥꯏꯟꯃꯦꯟ ꯄꯤꯗꯧ ꯌꯥꯝ ꯂꯩ." ꯃꯦꯁꯦꯖꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯃꯣꯖꯤ ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯀꯤꯁꯟꯅ꯫ ꯄꯥꯔꯤ ꯐꯣꯟ ꯑꯗꯨ ꯂꯣꯛ ꯇꯧꯔꯒ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯣꯠꯕꯨꯛꯇꯨꯗ ꯃꯤꯠꯌꯦꯡ ꯍꯦꯛ ꯊꯝꯂꯛꯄꯒ ꯃꯥꯒ ꯊꯪꯅꯅ ꯐꯝꯂꯤꯕ ꯀꯥꯆꯤꯟ ꯊꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ, ꯑꯩ ꯑꯝꯇ ꯊꯣꯛꯆꯔꯒꯦ." ꯄꯥꯔꯤ ꯐꯠ ꯌꯦꯡꯈꯠꯂꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯅꯕ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯃꯥꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯔ ꯖꯣꯏꯔꯥꯖꯀꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯈ꯭ꯔꯤ꯫ ꯄꯥꯔꯤꯅ "ꯁꯣꯔꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯈꯖꯤꯛ ꯆꯠꯊꯣꯛꯏ ꯃꯥ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯕꯦꯛꯇ ꯂꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯎꯔꯤ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯥꯔꯁꯠ ꯕꯦꯟꯁꯇ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯅꯨꯄꯥ ꯑꯗꯨ ꯃꯀꯣꯛꯇ ꯂꯣꯏꯅ ꯍꯨꯗꯤ ꯑꯃꯨꯕ ꯑꯃꯅ ꯎꯞꯄꯤ꯫ ꯃꯥꯒꯤ ꯃꯥꯡꯗ ꯂꯥꯏꯔꯤꯛ, ꯅꯣꯠꯕꯨꯛ ꯑꯃꯗꯤ ꯄꯦꯟ ꯄꯦꯟꯁꯤꯜꯅꯆꯤꯡꯕ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯉꯁꯤꯈꯛ ꯅꯠꯇꯦ ꯄꯥꯔꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕ, ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯎꯕ ꯈꯨꯗꯤꯡ ꯅꯨꯄꯥ ꯑꯗꯨ ꯍꯣꯜ ꯑꯗꯨꯗꯒꯤ ꯃꯤꯅ ꯊꯣꯛꯅꯈ꯭ꯔ ꯐꯥꯎꯕ ꯃꯥ ꯃꯇꯣꯝꯇ ꯂꯩꯍꯧꯕꯅꯤ꯫ ꯀꯅꯥꯅꯁꯨ ꯋꯥꯔꯤ ꯁꯥꯅꯗꯦ, ꯀꯅꯥꯒꯁꯨ ꯑꯣꯟꯁꯤꯟꯅꯗꯦ꯫ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯐꯝꯂꯒ ꯂꯩꯍꯧꯕꯅꯤ꯫ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗ ꯉꯍꯥꯟꯈꯩꯒꯤ ꯃꯇꯧꯒꯨꯝꯅ ꯄꯥꯔꯤ ꯑꯗꯨ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯇꯝꯅ ꯊꯣꯔꯛꯂꯤ꯫ ꯊꯣꯡ ꯑꯗꯨꯗꯒꯤ ꯈꯣꯡꯀꯥꯞꯇꯣ ꯍꯦꯛ ꯀꯥꯟꯊꯣꯛꯀꯦ ꯇꯧꯕꯒ ꯄꯥꯔꯤ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯅ ꯐꯥꯔꯁꯠ ꯕꯦꯟꯁꯇ ꯐꯝꯂꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯉꯁꯤꯗꯤ꯫ ꯄꯥꯔꯤ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯑꯣꯟꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯃꯥꯏ ꯑꯗꯨ ꯅꯣꯛꯈꯠꯇꯨꯅ ꯑꯍꯥꯡꯕ ꯇꯔꯪ ꯑꯃꯗ, ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯍꯥꯡ ꯍꯥꯡꯂꯕ, ꯏꯃꯝ ꯃꯝꯂꯕ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨ ꯎꯕꯗ ꯄꯥꯔꯤ ꯃꯁꯥꯗꯨ ꯇꯨ-ꯈ꯭ꯌꯥꯎ ꯆꯣꯡꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯒꯤ ꯑꯣꯏꯔꯤꯕ ꯁꯔꯨꯛ ꯑꯗꯨꯗꯤ ꯍꯨꯗꯤ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯈꯨꯝꯖꯤꯟꯈꯤꯕꯅ ꯄꯥꯔꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤꯠ ꯑꯅꯤꯗꯨ ꯎꯔꯒ ꯄꯥꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯃꯁꯥꯗ ꯐꯥꯎꯏ꯫ ꯃꯥꯅ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯇꯧꯏ, ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯣꯛꯄ ꯉꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯁꯝꯗꯨꯅ ꯊꯝꯈꯤꯕꯒꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ, ꯃꯔꯨ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯥꯔꯤꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯥꯔꯤ ꯃꯥꯒꯤ ꯂꯩꯖꯕ ꯊꯧꯅꯥ ꯂꯣꯏꯅ ꯈꯣꯝꯖꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯤꯠ ꯑꯅꯤ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯁꯥꯗ ꯑꯗꯨꯃꯛ ꯑꯀꯤꯕꯁꯨ ꯐꯥꯎꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯔ ꯖꯣꯏꯔꯥꯖ ꯉꯁꯤꯗꯤ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀ꯭ꯂꯥꯁ ꯇꯧꯔꯔꯣꯏ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯥꯔꯤ ꯑꯗꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 12
ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯅꯨꯡꯁꯥꯅꯒ ꯌꯥꯡꯅ ꯁꯥꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕꯗꯨꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯌꯥꯝꯕꯅ ꯔꯦꯁ ꯔꯨꯝ ꯂꯣꯝꯗ ꯂꯩꯅꯈꯤ khara amana pakta khara amana kentilda adu khara amana corridor paring aduda watikana sunari pari maga university da he punba mamanaba kisan ado pakta ngatang phamluke haramduna library sangbado kanasu hauda mahamatom talakpani library adu ngasidi ihang hangbugumna ui machi masida satra mari manga khakta phamlibado adunatana atikana su laiba udi 20 minutes ki matung library da leiramlaba matung pari adu mana wari balari adu piramli aduga nupa adu washroom lom da laami ichik na ui mafam adu so mi leibagi sahum phangdi matom ta oira male khalima toilet amagi thong adu hangduna change hek tawbaga atopa toilet amada tap isingdagi thadabagi makol adu tarai pari wakal khajik sauti mafam aduda lairiba asi mahamatom ta nate khanglaba aduda pari toilet changba loiraduna tholakli aduga thong adu lonsel mulaga basin adom da laktuna makut adu hamdana ba hotnai tanjadu ngasai mana tap ising thadokpagi makol tarakhiba toilet adu hangduna miyui ama thoraklami aduga mana lepliba basin paring adu nataba atoba basin paring adomda chatkibado pari cheptakna ui pari na makut hamba loirak phawba miyoi adu basin gi tep adu leithokpagi makol taraktaba aduda pari adu mamai leiduna miyoi adugi mai kairomda yenglak ami hori amuba letpa nupa ama basin mamang aduda chumtring letpaga mingsel aduda chumjing yengduna leibadu pari na uri nupa adu kana oirabado khandura pari mamai adu chiptharaga yengi khangli nupa adu ngarang clinical psychology gi lecture yaumina khiba first bench da taba phamba nupa aduni haiba nupa adugi miyeng to mama sagi tungda leiba karigamba posak amada hutuna mingsel adudi yengbagumna pari gi mamita ui nupa adugi munne yengba miyeng aduda pari pakhalap tawraklami maso mamai edun leiduni yengi nupa adugi matunglomda aduba karisu leiramdaba aduda khaji amu tapthai pari na amu nupa aduda yenglakpa matamdadi nupa adu karigomba phongomdraba chaina kharana khangbagi mamido maithongda tarami hodi upa nupa adu tapna sonthangna matomta haijai aibu thatopiyo please mafam asdagi aingonda yetpiganu pari nak yeto fatfat laidani yengi nupa aduna ngangliba adu kanadano khanna mafam aduda leiramliba adu makoi ani khaktang oibanina nupa aduna hairiba adu mangonda oirambai khal parina amu haira ami hoi ai khujje fajana amta hamki gi tawni wadu haibal lo shenba ngamdi pari nupa aduna amusto tamna haira ami mingsalda taba masak adubu mami kharada adamak yengna yamna kina yamna pakhatna please ai buitomta lehenbio aingonda yetpigano hadakti pari do kirap tawna masado maningda halli thangnaba mikupta ma wakal muna khalli nupa aduna mangonda laknagi yauna laknaba oirangani khaladana amuso noklaga hairaklammi parina yare ki halanomta adugumba kokshana bi thabukto engonda jangdonatiko nangso aiga puna clinical psychology ki lecture yaumina daine asi haidana pari nupa adugi manakta amu changsali nupa adudagi hene nupa adudi hene ki bagumna makot ani do changna manakong do melaga leimai do famthakri pari do amuk ngakna kaino dawridaba nang kaidoroge asi haidana pari na nupa adugi manakta hena naksingi tawbada uri nupa aduna leplamba besin aduda i khara taiduna leiriba adu parina se amtha golo haiba hantamukti nupa adu gyan khangga tabagumna mamai adu fatnong kalaktuna pari da yenglak ame nupa adugi maithongdo mayek singna uraba asida pari amuk sukari gumba khara ningsungna pagumna tawi kibaso phaurak nupa adugi miyeng adu michana bangamda pari phat mamai adu leithorakli aduga besin amada makuto hamna hangi
Kim tawdaba natro? Kim ta tawdi. Nang ito'y nakutara kainoma. Ay tusinbani. Aduda sokpagi ithokpani. Ido chamthoknanaba haiduna washroom da sanglakpani. Pari khumdi. Nupa aduda matung onsilaga lepi. Nupa aduso tamna haugatli. Pari dagi adumak munna yingli. Yamna munna hutuna yingli. Aduga pari gi matungda tabli sum changsili. Pari mafam adudagi thuna thokinanaba hotnai. Adubu nupa aduna mangonda aduk munna yingliba adu masada khajikta oirabaso phawba ngami. Akiba amadi pakhatba ani punkibana lepliba mafam adudagi machi lengba ngamda adumak lei. Second khargi matungda pari sor amutang sangna hontoi. Aduga tapna nupa aduda hangla ami. Nang aigondagi kari pamge. Nupa aduso hangla ami. Nang aigondagi kari pamge. Asi haiduna nupa adu parida mangak chelap tawna yanga ami. Mikuptuda uhori. Parina nupa adugi hodina kupsilba mamay nakan adugi laibag mapada dakfam achawa ama taribado. Pari makukta fafat anirak nomi. Kimpamdi. Adu nang nasakim da tawdaba natro. Nupa adu parida second kaya yingamlaba matungda. Parigi miying adu hainadawugumna. Mamay adu nakal amada laythoki. Ay kim tawdi. Pari. Nangonda nungay tabalayrasu hayro ay mating pangki. Mana hairibadu nupa adu na thoina tadabugum na sumsum satpa hawi. Pari dagi lapthoki. Bakong sikli tawna aduga kumlami. Ay nangi mating darkar oidi. Nupa adugi mataw adu ubada pari di. Nupa adugi manakta laythaduna. Magi aso apan sing adu yengning bapawi. Adubu kangawda na nupa aduna kanglaw ami. Chakru chalo. Wahay do tabada pari hanna yenglamdri nupa aduda. Wakal hena kantharuba tawda khonglay na mapam adudagi senthorakli. Mathangi numini hanagi matagumna pari do Sir Joyraski lecture yauna nabagidamag haiduna hol aduda famlaga leirami. Ngasaydagi wakal amada mangduna leiribani ma tarang marang amada itaw-tawduna. Tanjaduna kisanto fat magi nakanda famtaragduna hanglari. Kayino mangiduna? Pari fat ingthore kisana oirambaduda sore ado ama sangno hondurak laga khummi. Kishunatida ngrangdi yamna thajadaba thawdo ama ai thengnari. Kai thawdong naise? Pari na pakumpiba nangdringai Sir Joyras to lecture hall adu rasangli madudagi tumin laina kremakoi anisu. Sir Joyraski lecture mayai chalakpa adwaida mana wahay anikag satra-satri singda explain tawrai. Hallucination hariba taibangpal asida malemda sunglay laytaba chungthok thoktaba thawdo ama aigi isada leibagumna natraga thokpagumna tawhanbagi thawng asibuni. Hariba hallucination ase normal oiba maongda haibadi tumambadagi hawgalakpa natraga tumtharamdai matamda thokpa yai. Aduga amana dementia natraga schizophrenia hariba layung asinasu maram oiraga isada hallucination thoanba yai. Parano hariba asina karino haibada mase mental disorder amani. Hariba disorder ase leiba miyoi amagi wakalda mahakse atopa miyoi amana habirada boy chabirada boy natraga mabu sokhanbirada boy khalakdoini. Sir Joyki last ki lecture adu taba matamda pari mana ngarang ukiba sakhangdaba nupa adu khangning ningsingla ami. Nupa adu na ngarang mingselda kanagumba ama mana yengduna leibagumna tawki. Adubu mana yengliba miyoi adu pari nadi uba ngamkidi. Madudagi pari adu wakalda singnari nupa adu miyoi ama uriba adu hallucination oirangani haina. Aduga amusto nupa aduna miyoi aduda yamna gizana magi matung inabidana ba haijabagi maong mataw aduda nupa adu paranoid ama oirangani haidunaso pari na khalami. Asam tawna pung ama spirispiram laga Sir Joyras adu lecture hall adudagi thokri. Madudagi satra-satri mayam adu magi pochi sing adu loina pek tawnaduna hall adudagi thokpa honaki. Kisana
Jackson hoigi party do nang su lak to jatro. Pari ai haiba ngam de Kishan. Akhoi gi senior gi ne Jero ji hoi so lakani. Ai chappu chaning da mala so laktra so. Khangde lakda ba sunga yar he ai di. As ai phark ta do maliko assignment me yam siga me am su leiri. Hoiba ado aina haidi ngaktang dila amo haiba. Jero ji hoina nong phado lakpada nang yaudri mi su kinong khankini. Asamna wari sana duna makoi ani hol adudagi thokminaki. Makoina department gi get adu yorokpa aduada kisan magi khongrau pocketa hauliba phone adu kolak pagi ring adu khingda ami. Kisan phone adu lokthutuna scroll da yingi. Adu call adu receive tawduna phone aduda manakung na thamki. Asomna kanagi hailak liba wado parina tadrasu kisan na hairiba sing adudi asomna tasalima. Hello. Ai hojik ta lei. Nang pharak ta do already ai hojik adum la or so la agi. Hoi, ngak tungai mo ko dudi. Ase haiduna kisan na call adu thamkri. Adugo phone adu khongrau pocketa hapsina parida onsendu na haira ami. Ayalamage pari ichanopi ama gari pharak tari moyumbok to thinbiyo na hairi. Amta thiluki gi ai chalagi ko hayang mo class do fazana yawminarasi. Hoi bai ai library book tang amta changluki gi assignment gi note kita semgi tawni. Kisan hoi ai chalako dudi asi hairam laga kisan do chincha tawna khonglai thuna mafam aduda ki chatkri. Madudai pare so makongna som matom tala ami library lairiba adomda. Makoi department tagidi library lairiba mafam adu fawbagi lambi do khazik songlap tawi uwa cho achoba mayam ama hawi. Aduga hana hostel oiramba hausina renovation tawbagi hausik semjaliba mafam amasu lalaga chatli. Mafam adu nan khainumita di thabak suba miyoi kaya ama lebani adubo ngasidi ichik na ui miyoi amata leba udi. Parina sum lambel aduda lakpada hostel mapal khara hendorakpa adwaida magi matungda miyoi ama inarakpagumna magi masada phaurakami. Pari chadna matung khazik onduna yengi kanala ke haina. Adubu miyoi amta lakpa udraba aduda pari amok mamai adu laiduna khongtang khazik kana thangduna chatpa hawi. Minute ani mo chatlaba matungda amuksu magi matungna miyoi ama inarakpagumna masada phaurakpugum tawre. Pari handabuk tu chatliba adu chap lepi aduga masada pula matung onthokuna leimaida koilei leiduna yengi. Hauriba uwa acho basing mi leinadraba hostel amadi ichik na uriba canteen masa aduda tana parina karisu uba phangdi. Ngang asum yengramlaba matungda pari amuk mamai adu leithorei magi panthongbom yongnaba chatlagi haiduna. Adubu pari ni hek mamai adu leithorpa matamda magi hek mamang magtada hodi upa ngarang mana ukhiba nupa adu satuna leramba adu khangpre khangima mihul gadu swai lauki masamana chap yungi ngihaktang adu dama adubu thangnaba mikopta pari mamit adu tabna ushinduna sor sangna honto e mana hana thengna khiba misa ama oiramba aduda pari chencha tawduna chatlaga nupa adubu tani aduga magi nakana jarajana hangla ami library da lairo nang so airi swalauri nang nambida chatlaga lerambaduda nupa adu khumde adu muksatli mamai adu non tharap tawna pari du ngasai joyras ke lecture da yaukiba wahai hallucination amadi parano haiba ani du khangning hangning singla ami nupa adu na hojik oliba mau asi makso psychology disorder leiba mihoi amage matawni khaladuna pari adu nupa adu gi damakta nungai taba supok lami pari amu makha tarak lami library da nang toina lakpa natro aisu handakti toina chali esan mention bagi heng dedi ibani adum chatmina ba yardi nang number amta piramgira nupa do handakti mama edu tapna nongkhali adubu pari dadi yanglakti nupa adu gi attitude adu wangang batal lamali pari tumina chali nakanda adubu pukling dadi murum stoli kori minu khangde weba magi mong sida ayna nungai ta duna dina bige dawraka diman ga sajale manoin asana makai ani do punna library tamna lakminari thong adu manak yorokpa adwaida parigi
Magi jacket ki pocketa hapliba phone adu call lakpagi ring adu khenglaami. Chatlibadu leptuna pari phone adu lauthoi aduga nupa adu da falap yenglaga call adu receive tawduna phone adu nakongda tham. Nupa adu de library manungda adu machangkhri. Pari kehegi thoina asumna kanege hairak-lami. Tamo ai imanabi ama lai adugi asoi phawta chatluge tawni. Tamoda hana hairamdradi nungaitaba. Pari ho chaluro hore halaga call toro aisu library da jange tawni. Hoi tamo adudi thamiko. Asumna hainaraba matungda pari phone adu jacket ki pocket tu da hapchinkri. Aduga library manungda jangduna register da sign tawsilamma matungda mara sizinagadaba lairik tu wairuri. Aduga ga saimaraga langminakhiba sakhangdaba nupa adu karomda phamni haina thirakpani. Adubu nupa adugi mami phauba pari aduna ukhidri library manung aduda. Hapta amagi mayade haujankri. Jackson hoigi mayumda senba party adu ngasigi numit asini. Kisana do pari ga loinana bullet ama thaududa Jackson hoigi yumda laami. Gari adu mafam sana khamlaba matungda makoi ani punna yum manungda sanglakli. Aduga University ki Satra Satri makoi gi base khara punduna lariba living room adom dala ami. Pari lakpado ubada mamanaba amana langnarai. Sis assignment simni haramagon pado ngasidi tathajan laiko. Atapa mamanaba amana amo haira ami. Laktrodi kaino mi pari lakpa ngaibada awaba kaya khangba shadyar ama laidudi. Mari khalaga laktiya potine. Kisansu notlaga waduda yausilai. Adune ahina party gi wa hawdokpada assignment layena. Adu ada asyam hairamani. Aduga ithathajadana jasina hairakpadane. Thathajadana yarakpayo sida aisi mangla taibanglara gyan tarudri. Parina ama haira ami. Yare komta nui meyam pollaga ai yaudabdo nungaitena tawbani shu. Asi haiduna pari sangsilaktuna chair amada phammi. Mayam aduso mana thokpa wari sanaba yaw game sanaba yaw tawduna lay. Pari di khara introverted type ni. Aduna mayam yaw tawna wari sanariba aduda yaw silakti. Mana thokpa magi phone adu puthokuna metlaga layki. Ngyak asum phamlaba matung ka aduda mamanaba ama changlaktuna pari bu kaurari. Pari nam tama panda tholakera. Akhoi senior khaisu loina shori. Sum interaction tawbudo nang yaudradi nuwaitin hai moyamna. Phone magi phone adu magi jacket ki pocket aduda hapsin hasina khumlai. Tholage. Asi haiduna pari du mapan thoraklami. Pau chela amba mamanaba adudi ate thabak khara wali haiduna chinchat tawna atopa room amada among chenkri. Pari matomtani thorakliba adu. Jackson ki yumsi yamna paksawi. Makoina layriba living room aduda yumzaw adudani. Aduga interaction tawbagi salangliba aduna yumjaw adugi maning oirapna chatlaga layba sangoygumlaba adudani. Pari do makot anina khongraw pocket humlaga sumlakpani sangoi adomda. Sumag adudagi sangoi room satpagi lambel adugi mayay yawrakpa adwaida. Pari magi mamang oirapna miyoy ama chatpagi mami oy kiyoy ubaduda pari magi pocket tagi phone ado lauthoklaga flash ado thanduni yengla amai. Mana itatatana ukhiba hodilipa nupa adu oiramba aduda pari ado tunglomdagi kawi. Bye, tabro. Bye. Mana kauriba ado manada haptabagum nupa ado magchatli. Matung onthorakti. Pari murum sole machinda. Kuri minu khongde. Aina dinanaba hawbiri. Adugi mati dimatnyanga sajiraktada. Sungko he kauri mathangdri. Asi haiduna pari ado phone ado flashlight ado muthatli. Aduga jacket amo hapchin khraga sangoi tamna lakli. Thangnaba mikupta pari ki manglomda fayeng thorakpa matamdadi. Magi mamangda chatkiba hodilipa napa ado chatlamdri. Kanasu layramdri lambi aduda. Pari mabukningda khalli. Koino dorusina shoi mangboy doradana. Kari khujano suyamna thubusiba. Interaction program ado loiraduna mayam ado magi thokna lainaduna dinner lotion bagairami. Pari sumayamdagi khajik sa thoklaga matomta famdana layri. Mana sum layri ngai magi nakal oirapna nupi amagi khonjal da kaura ami. Pari
Pari phat khonjalom aduda yengthorek makhoi senior Rosie ado nokmi tauna magi manakta sangsila ame. Parina Jeroje ngasai udi kaida leruno. Asam da lerubani intervention program so yawba ngamodri. Asi haidana Rosie do pari gi nakal oirapna famthare. Oh aina se udi ne khaleba. Nangdi lakpa kyam kuirage. Rosie na hanglibada khumde pari. Bagi mabit anida thajadana sangsang urak lami. Library ki washroom da ukhiba. Sakhangdaba hotel panupa adu. Nakung adu su chingyay yay na tarak lami nupa adu na haikiba wahi khara. Please, ay bitum ta lehen biyo. Ingon da yapi gano. Pari na adunda wakal amada mangduna laikiba adu da Rosie na kaurak lami. Pariya, kaidorage nang ba? Nasangam drobo. Unglaga laydo kaidorage ba? Pari gyan lai. Mamit ado fat anira ohublag koplaga. Rosie da yengdo na hangla ami. Jeroje, ay kanam tanggina. Yay, kaino hongo. Ako university ki Sir Joyras ki lecture hall da first bench da famba hodili panupa do kanano masta khangbra. Rosie pisum da shuglap tawki. Kanano first bench da famba hodili panupa haidi. Adugo manupa de ako university da so mayam lay kaino. Je, ay ni haidi nupa ama wahalanga kip da ngang dabado. Matumda tumina famlaga layba. Mi amtaga onsinaraga wari sadaba. Mi amataga su loinadaba nupa ama laybado. Rosie pisum anida amoke hena suki. Magi makukta kanagumba misat amabu ningsanglapagumna. Aduga hangla ami masuk hangnina. Nupa dugi madamda kanglaga nang kaidoga haino. Haidi nangamaga loinabra tinabra haiba. Pari makukto fat anirag hai. Tinadi. Som magi maramda khangning tawbani. Pari ki pakhumda taraga Rosie masado laitada bumda tawi. Mana khaliba misak tu airamlabadi. Pari ki punsi kari thoklagani khanbada mi paidaba sungamlagtri. Nang hari misak to binas oirangadra khale pari aidi. Aiga maga so amurak introductory ki class da yawmina khraba mali. Ado nang magi maramda khangba pamladi. Atoba miyoy amada oina hangmana phagani. Aidi maga sungloi loinadi. Wari so intinuwaina sanarakti. Pari masinda tapna soli. Apinas neba. Ming ado pari na takibugum na tawri adobo gadai na takibuno haibadi ma ningsingba thokti. Rosie makatara ami. Nangdi gadai na maga tingna ruino. Madi thaina. Rosie, wado haibal loitringay nakandagi kaurak lami. Jeroje, samdan dala oye na. Rosie pat makay adom diyengi aduga kumi. Lagi. Amok pari da onsinda na Rosie na hairami. Ay thoklage ko, nang mamatang sabada phajana wari sasi. Asi hairam laga Rosie chatkri. Pari adumak lehori. Rosie na haiba horam laba wahi ado ningsing. Ma wakal da sagatuna. Yengi abinas hairiba nupa asi kanano haina. Adubo wakal thoktri. Laksin mangamdri. Pari ke sauraba wakal ki ipak adumaktada sanaduna leiri haujuksu abinasna. Mathangi numitni hanagumgi matawgum. Pari amadi kisando Sir Joyras ki lecture yawnana ba haiduna hol aduda changlaktuna famlami. Kisanna hanglaklami. Ngarang di Jeroje ga wariyam sanakre haida. Pari taning deba kisan. Phai adum nabu nupa thoklido. Nupa haisde kharaso haingam tangam dongni. Pari khumde kisan da pairap yengi. Mataw aduda hena lakna ningba pokladuna kisan makhatara ami. Propose ka tawkraba. Pari na. Nang adu yamna khangningi do kaigino. Tumina layo ko sarlaani. Kisan. Ado nabani keke wari sanarake haiba. Aina silaga unan kibani nane sum khangning dawbani. Wari do kadai phawba evans oisilage haido. Amta tumin layo haibani. Masakti phati phajabani he Jeroje da. Asamna are bakham leita kisana hena langnarakpa aduda pari do. Maga thangnana phamba tanduna sauningboy magi bag amadi mapot machay sing ado loina khomsilaga bench tudagi
ꯍꯧꯒꯠꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯑꯣꯏꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯀꯔꯝꯅꯅꯣ ꯈꯪꯍꯧꯗꯦ ꯀꯔꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯐꯥꯔꯁ ꯕꯦꯟꯁꯇꯕꯨ ꯀꯥꯈꯠꯂꯛꯂꯤꯕꯅꯣ꯫ ꯄꯥꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯃꯃꯁꯥꯗꯣ ꯑꯕꯤꯅꯥꯁꯀꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯥꯅ ꯐꯝꯂꯤꯕ ꯁꯤꯠ ꯑꯗꯨ ꯑꯇꯩ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯐꯝꯅꯗꯕ ꯀꯅꯥꯅꯁꯨ ꯐꯝꯅꯤꯡꯗꯕ ꯁꯤꯠꯅꯤ꯫ ꯄꯥꯔꯤ ꯃꯥꯒꯤ ꯕꯦꯒ ꯑꯃꯗꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯗꯦꯛꯁꯇꯨꯗ ꯊꯝꯂꯦ ꯑꯗꯨꯒ ꯑꯕꯤꯅꯥꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯍꯥꯏ, ꯉꯔꯥꯡꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯎꯔꯝꯂꯒ ꯑꯗꯨꯝ ꯎꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗ ꯉꯟꯅ ꯍꯟꯕ꯭ꯔꯣ? ꯗꯤꯅꯔ ꯆꯥꯗ꯭ꯔꯤꯉꯩ ꯃꯤꯌꯥꯝꯅ ꯏꯟꯇ꯭ꯔꯣ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗꯨꯁꯨ ꯑꯩꯅ ꯅꯪ ꯀꯣꯏꯊꯤ ꯊꯤꯕꯅꯤ, ꯑꯗꯣ ꯅꯪ ꯑꯗꯨꯝ ꯐꯪꯗꯦ꯫ ꯅꯪꯒꯤ ꯅꯈꯨꯠ ꯅꯍꯥꯟ ꯁꯣꯛꯈꯤꯕꯗꯣ ꯐꯔꯕꯣ? ꯍꯤꯗꯥꯛ ꯆꯥꯕ꯭ꯔꯣ? ꯑꯕꯤꯅꯥꯁ ꯌꯦꯡꯈꯠꯂꯛꯇꯦ꯫ ꯆꯦꯅ ꯄꯥꯏꯁꯤꯟꯅꯔꯤꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯁꯔ ꯖꯣꯏꯔꯥꯖꯇꯨ ꯆꯪꯂꯛꯇꯨꯅ ꯂꯦꯛꯆꯔ ꯄꯤꯕ ꯍꯧꯔꯤ꯫ ꯐꯥꯔꯁ ꯕꯦꯟꯁꯇ ꯐꯝꯂꯕꯁꯨ ꯄꯥꯔꯤꯗꯤ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯑꯦꯇꯦꯟꯁꯟ ꯑꯗꯨ ꯑꯕꯤꯅꯥꯁꯇ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ꯫ ꯑꯕꯤꯅꯥꯁꯅ ꯃꯃꯥꯏ ꯑꯗꯨ ꯁꯨꯛꯅꯣꯟ ꯅꯣꯟꯈꯠꯂꯛꯇ ꯃꯈꯨꯠ ꯑꯃꯅ ꯑꯃꯗ ꯍꯣꯠꯄꯣꯏ ꯀꯩꯕꯣꯏ ꯅꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ 20 ꯃꯤꯅꯠꯁꯃꯨꯛ ꯍꯧꯖꯤꯜꯂꯕ ꯑꯗꯨ ꯐꯥꯎꯕ ꯑꯕꯤꯅꯥꯁꯅ ꯃꯈꯨꯠ ꯍꯣꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯄꯥꯔꯤꯅ ꯅꯆꯦꯞꯅꯅ ꯎꯏ꯫ ꯃꯗꯨꯗꯩ ꯄꯥꯔꯤ ꯑꯗꯨ ꯁꯦꯡꯅ ꯑꯕꯤꯅꯥꯁꯀꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯕꯤꯅꯥꯁꯅ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤ ꯋꯥꯈꯜ ꯂꯩꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯇꯧꯅꯤ꯫ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤ ꯑꯃꯠꯇꯅ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏ꯫ ꯄꯥꯔꯤ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯑꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯂꯩꯊꯣꯔꯛꯇꯨꯅ ꯑꯕꯤꯅꯥꯁꯀꯤ ꯈꯨꯠꯇ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ꯫ ꯈꯨꯖꯤꯟꯒ ꯊꯪꯅꯕ ꯎꯟꯁꯥ ꯁꯔꯨꯛ ꯑꯗꯨ ꯑꯌꯥꯝꯕꯅ ꯑꯄꯤꯛꯄ ꯗꯥꯛꯐꯝ ꯃꯁꯤꯡꯅ ꯌꯣꯝꯂꯤ꯫ ꯑꯗꯨꯒ ꯎꯟꯁꯥ ꯈꯔ ꯑꯃꯗꯤ ꯁꯦꯇꯠꯄꯒꯤ ꯃꯃꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ꯫ ꯗꯥꯛꯐꯝꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯑꯣꯏꯁꯤꯟꯕꯒꯤ ꯃꯃꯤ ꯎꯗꯤ꯫ ꯑꯕꯤꯅꯥꯁꯀꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯃꯃꯤꯠꯃꯛꯅ ꯎꯔꯕ ꯑꯁꯤꯗ ꯄꯥꯔꯤ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯏꯍꯣꯜ ꯈꯔꯗꯤ ꯐꯥꯎꯔꯛꯏ꯫ ꯃꯥꯅ ꯉꯍꯥꯟꯈꯩ ꯏꯆꯝ ꯆꯝꯅ ꯈꯜꯂꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯂꯤ꯫ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇ ꯑꯕꯤꯅꯥꯁꯅ ꯃꯈꯨꯠ ꯑꯗꯨ ꯍꯣꯠꯄꯗꯩꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯏ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯥꯅ ꯍꯣꯠꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯨꯝ ꯌꯦꯡꯉꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯥꯔꯤ ꯄꯥꯈꯠꯅ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯚꯥꯏ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝ ꯈꯜꯂꯅꯤ꯫ ꯑꯕꯤꯅꯥꯁ ꯁꯣꯟꯊꯥꯡꯅꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯅ ꯃꯨꯔꯨꯝ ꯁꯣꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯏꯇꯣꯝꯇ ꯇꯣꯉꯥꯟꯅ ꯂꯩꯍꯜꯂꯣ ꯄ꯭ꯂꯤꯖ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯑꯁꯨꯝꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯃꯨꯔꯨꯝ ꯁꯣꯟꯅ ꯈꯨꯝꯃꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯇꯧꯕꯅꯤ꯫ ꯑꯕꯤꯅꯥꯁ ꯈꯨꯝꯂꯛꯇꯦ꯫ ꯕꯦꯟꯁꯇꯨꯗ ꯃꯃꯥꯏ ꯑꯗꯨ ꯁꯨꯝ ꯅꯣꯟꯊꯈꯤꯗꯨꯅ ꯀꯣꯛꯀ ꯕꯦꯟꯁꯀꯗꯣ ꯊꯦꯡꯅꯈ꯭ꯔꯤ꯫ ꯆꯤꯝꯕꯥꯜꯗꯨꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯄꯥꯔꯤꯁꯨ꯫ ꯇꯟꯖꯥꯗꯨꯗ ꯖꯣꯏꯔꯥꯖꯁꯨ ꯃꯥꯒꯤ ꯂꯦꯛꯆꯔ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯁ꯭ꯂꯥꯏꯗ ꯚꯤꯗꯤꯑꯣ ꯑꯃ ꯎꯠꯅꯅꯕ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯇꯥꯡꯅꯤ꯫ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯕꯒꯨꯝꯅ ꯑꯕꯤꯅꯥꯁꯅ ꯍꯟꯖꯤꯟ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯤꯕꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯔꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ꯫ ꯅꯪ ꯑꯁꯦꯡꯕ ꯃꯤ ꯅꯠꯇꯦ꯫ ꯑꯕꯤꯅꯥꯁ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯠꯇꯠꯇꯨꯅ ꯎꯟꯁꯥ ꯃꯀꯨ ꯑꯗꯨ ꯈꯣꯛꯄ ꯍꯧꯔꯛꯄꯗꯨꯗ ꯄꯥꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯑꯩꯗꯤ ꯑꯁꯦꯡꯕ ꯃꯤꯅꯤ꯫ ꯑꯩ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ꯫ ꯑꯕꯤꯅꯥꯁ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯐꯦꯠ ꯍꯥꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩ ꯏꯇꯣꯝꯇ ꯇꯣꯉꯥꯟꯅ ꯂꯩꯍꯜꯂꯣ꯫ ꯄꯥꯔꯤꯁꯇꯨ ꯀꯜꯂꯞꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯅꯈꯨꯠꯇꯨ ꯌꯥꯔꯣꯏꯌꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯇꯧꯅꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯐꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯒꯤ ꯑꯦꯇꯦꯟꯁꯟ ꯑꯗꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯄꯤꯅꯔꯛꯄꯒꯨꯝꯅ ꯄꯥꯔꯤꯒꯤ ꯃꯁꯥꯗ ꯐꯥꯎꯏ꯫ ꯑꯕꯤꯅꯥꯁꯀꯤ ꯃꯅꯥꯛꯇ ꯐꯝꯕꯗꯨ ꯑꯁꯨꯝ ꯈꯧꯇꯛ ꯆꯥꯔꯗꯨꯅ ꯄꯥꯔꯤ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯀꯤꯁꯟꯂꯣꯝꯗ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯁꯟꯗꯤ ꯑꯣꯖꯥꯒꯤ ꯂꯦꯛꯆꯔ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯤꯅꯥꯁꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯅꯪ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯣ? ꯄꯥꯔꯤ ꯐꯠ ꯑꯕꯤꯅꯥꯁꯇꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯕꯤꯅꯥꯁꯇꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝꯅ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯐꯝꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯑꯕꯤꯅꯥꯁ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤ ꯂꯋꯥꯏ ꯂꯤꯇꯣꯟꯒꯤ ꯁꯝ ꯑꯗꯨ ꯆꯞ ꯌꯨꯡꯕ ꯃꯈꯩ ꯀꯤꯔꯞꯅ ꯈꯨꯝꯃꯤ꯫ ꯑꯩ ꯀꯩꯝ ꯇꯧꯗꯦ꯫ ꯑꯕꯤꯅꯥꯁꯅ ꯑꯃꯨꯛ ꯍꯪꯂꯛꯑꯝꯃꯤ꯫
Nang bukan ano? Ay bro haise. Abinas pa kumpirakte adumak pari da munna yengi. Pari tam na hairak lami. Ay pari. Madudagide Abinas mamay ado leithorak laga tumina famkri. Sir Joyras na lecture piriba ado pari muna tasin ba ngamdri. Masa ado langtak na ba na hiyan ba na. Master loyam dagi exam maya nagsilak pa ado ay daydi. Pari na so Abinas to toy na makoy department gi campus ta thay narami. Atay atay mapamda uba daydi. Library da layba na uba na heli. Layik ta yam na tawa yawzaba. Ayamba matamda library da layba miyoy oy na tawi Abinas. Abinas to library ki karamba room da laripage habadi pari na khanglamdi. Mana Abinas da ubasi hallway gumba library ki thongjin gumba da phatphat changkhibagi mami oina ubani. Thoina kauras to khumlamda hekta chatki hana phawba yenglamda. Pari na manakta leibasi yamna hainadaba abog amagumna Abinas na paribo adum ignore tobi. Mana chalu mafam khuding Abinas ki mamita oirabasu hekta uba aduda pari magi study da concentration piba pamlaktaba matang phawba yawi. Numito pari library dagi tholakpani magi bag amadi atay poche ayamba library gi locker da thalami. Mana purakpa haibabo ID card adu khakni. Ningtham thagi ingli tawba weather aduda magi jacket ki chain adu singkhat tuna asum tholakpana library gi building adu hentorakni aduga renovation tawriba hostel adugi mapa adu yawraklami. Pung mari mukta silakli aduna satri ayamba mayumda loina hanakri. Larik ta thawa yawba kai hena yawjaba makoi kharakhak thengna lehoriba aduni. Hostel adugi mamang oirapna bench paring thariba adugi manakta laktuna fami pari. Aduga masado relax tawba oina sor adu sangna hondoi. Satri khara lali tawna chatliba sing adusu ngak pothabo ini yengi. Ita thazadana Abinas to library room dagi tholakliba adu pari na uri. Hadagi matawgum adumak hodi amade adumak lili. Pari phamlamadagi hawgatuna Abinas ke manakta khonglei thona changsile aduga magi nakal oiramna chatli. Abinas chatna pari da yenglak ame. Nangoire. Pari nomi tawna. So nangdo tiraning tawbanida. Akhoi cross oina luina bayai kaino. Abinas to pari daw onsinduna mai thongda emotion amata utta hangla ami. Kanano Abinas haisi. Pari sat ibado khanglap dipi. Mamitu kupni kawba makai Abinas ta yengduna lei yamna gakna. Kaino nang haidubo. Abinas nokfit tawi tanja aduda Abinas ki mamaida garigumba mami ama tasilakpadagidi momsin khiduna magi mai thongda kari emotion utli parina haiba ngamdi. Thangnaba mikupta pari nokfit tawrai. Abinas na mangonda hairakli. Goodbye pari. Wada bukhak hairamlaga Abinas magi hodi adu chingkhatlaga pari da makut adu hairamlaga prap tawna chatkri mafam adudagi. Abinas na mangonda makut hairamliba adu parigi mamit aninadi mami gumna mayak sengphatana uhowi taibangda asengba laitaba posak amagumna. Thangnaba mikupta parina mama edu laiduna yengluba matamtadi Abinas tu magi mi engi wangbada lankri keromda chitkibuna uhodri. Mathangi numitani pari do roji hoida laami exam gi suggestion khara loge hainal. Suggestion sing adu lawraba matang Roji khoi gi sumang watun gi garden oi ke yoi tawba adugi manungda sariba hak aduda phaminarami makoi ani. Numitarum tarupa adwaida chakap to sip amurak chinglaba matungda pari adu shauning laptawna hangla ami. Abinas to kino mitaw tawi mayhanggu manade aina upa mafam khudingi magi hodi amubado adum lili summer oisu winter oisu. Roji kaino nang nangagi choron duba. Pari ado makutuna masam ado pulap na thalantharaga sauning lap khumi. Ngarag aina ne mado akoi department ki library manakta thengni. Ingar kandu dabo magi hori do adu ka talilami sibu sidema. Roji sa thake haiduna kap adu thangat lambani adubo pari ki wahi adu da khanglep depima. Aduga serious ta basakpam da kori. Pari na kumi. Kaino tai.
Rosie, nang nahari misak to kanano? Pare, Abinas hari nupado ni kayo. Ay na nahamog Jackson Hui party da haipet pankibo nupado ni. Ningsing drabo na. Nang nahaipet di nang gamaga introductory seminar yawin na ikay na haikido na. Rosie sakap ado table ado da tam na tami. Oh, ado were. Ado di ay koy anigi maragda ne misunderstanding amalay re pare. Ay nakan ba na numito da nangahanglat kiba do. Abinas ka nanga sumteng-teng na kidrasu. Mahagi maramdane. Nanga sum khangning bagi hangliboy kalori. Nang nahari misak to Abinas ka yaman na bado da. Ay na mga oire ka dra na kalobani. Adebo nang hangi misak to di. Nag-lecture yawin na ba mi oire. Pari pisum anido suglap daw ki. Koy no chira haido ba. Ay nahari misak stay Abinas na ti haidi nang kamay khangino. Sir Joyras ki lecture do, senior mayamam suyawi. Rosina, ay na Abinas hari ba misak to di, ngasidagi na chahi amamuki mamangda laikhidraba miyoy ni. Wahay do tabda pari edo, tumina laiki, thazadaba amagaloy na muna yengi Rosida. Taseng na Abinas na sikiba oiragadi, asukoy na magawari sanarak liba, miyoy edo na kana. Pari matin ado kutyotay, kunjan niluptap na. Abinas to kamay dawgi. Miyoy mo daw. Rosie, wait. Ay kinumulagi yan ang wanda. Asi haydo na Rosie magi phone ado da kari no. Kara namlabang bato. Jahi amagi mamang da kabar da hawkiba. Article amagi photo pari da utli. To, sini Abinas haisi. Asi haydo na black and white ki. Picture oiba. Hodi amuba lipa. Masak mataw. Yamna fazaba no pa amagi photo ado makuto thindo na ta Rosina. Pari mamit anidu khuzilap taw na munna yengi photo ado da. Maga toy na wari sanakiba unakiba Abinas hariba no pa ado hodi amuba amadi litli. Haibasi khakni mana hauze pari na ningsing bangamli basi. Abinas ke maithong sakpham amadi hakchangi phiba mudre amata mikup asida pari na ningsing bangamdri. Ngarang to unakiba Abinas ke maithong pari na laksen ba sungam ngamdi. Wakal se khalubada mikupta pari masa adu soy laurei. Makuk to kaino matawrap laduna pari phamlamadage phuk haugali. Makuk to su kanagomba amana jirol tawrakli wahi khara. Kaigi nangna mabu hatok bekrino. Pari ai chalagi cheroji. Wadu ka hairam laga pari khonglei thuna mafam adudagi thoraklami. Ajuga chencha tawna lambida lakima. Chencha tawrambadagi thangai sengna khongjel adu yangna sengkhalakima. Sorsu thabi holi. Masado ipun phungkalakpagumna pari sor honba warakli. Rosie khoigi leikaigi yung khara lalna taba adwaida ma khangtu tusili. Mako aduda adumak wahang amade adumak hangli. Kaigi nangna mabu hatok bekrino. Wahang duna pari bu hanjin otlari. Haugat bangamdri pari tung hana upsit tawduna chatli. Sontang na so haizay matumta. Ay tumta tunga na lehelo. Waising asi hanjin haizay matumta ma. Sor sang na honta duna. Pamsit sitba warak na duna amog tumina pammi. Agi makok ta tarak liba konzel ado makina na bahay duna. Makut anido kuruk kulaga. Mamay ado upsin duna pammi. Thokliba thawdosing asi mang oibira mo hayna amukso isorbu kurumi. Tanjado da konjal amana hairakdami. Nang kidawragi. Pari tapna komi. Ay tumta tunga na lihelo. Amuk sumada hana takraba konjal amana hairakdami. Ay nangbu mating pang balakpani. Pari mamaya da fatnang kolakto ni yengi. Mana layriba mapam aduday kari sa thoklaga kachil amadagi. Yamnagan mamayingat ama pagwalakpa do. Hena kirado na pari do konjal hauna kapto na hairai. Ay bay tumta lihelo. Please. Mi malakpagi khongthang makhol khara pari ge manakong na tarai makhol ado magi mamang marktada khangdip lipki pari ado ma kamna hairi. Nang chatkro ay sida thamiramo nang chatkro khonjal ado na amukso haira ami mahak na hingdo na leibado nang pamdabra pari makuktu fefet hai sor stangna so honte ina wakal khan bana ba honai khangli magi makukta tarakliba khonjal ado asing batay bangda leiba khonjal nati
Maga tatana thainakhiba sakhangdaba adugi khunjalni. Magi manakta hojik kana sulaiti khanglima. Pumnama magi wakhalna sagatpa ngakta. Wakal hena khanjiluba tawda pari ado mamai ado fatnong khalai. Hek mimang maktada uri nupa ama ningkhang phamthaduna mangwanda pakhatna yengamliba ado nupa aduna hangla ami. Nang kem soktabra? Pari talupna khumi. Sokte. Ai kem tawdi. Pari gi makut asokpaduda thiladuna nupa aduna hangla ami. Nakutai ithoi sidi. Ai magi makutu thangatuni yengi. Piktakna khara sokliba adu uraduna khumi. Oh, ai tusinbada sokpani. Nupa aduna atai di kemta soktabra. Nang nasasu nungaitaba mali. Asi haidana nupa aduna hawatki. Aduga magi makut adu parida pirai. Samduna hawgalao haibagumna. Pari khumi sor amutang sano hontaduna. Ai kem tawde. Nupa, ai nangi mating pagilakpani. Maga nupa asigana sanariba wari ado magi punsida hanba thokraba thawdo amagumna pari khangning ningsingla ami. Phat mamai ado yingkhalakpada uri. Abinasna magi mangda leptuna makut ado tingthokliba ado. Pari ado Abinasna ado mo yengi tapna hai. Nang asing maminati. Abinas ki thawai tana nokliba makhol ado pari ki nakungda ado magsingya yengna tahori. Matang asida wari asi pathokchaba loijeri. Wari asi pathokchaba matamda soikalan ki bayawrabasu mayamna uchal chawna ngakpiyo haijari.